เนี่ยที่จริงซานี่ลายทะเลHello ma'am punamapu egi channel taram nokseri ngasidi video nungai mama puduna amuk labani ko ngasidi ai imanbi amane yengan ba ado imanbi do mamangi video do su yawgrabani ado ai ming balaro ge amko mudum uhalage uraga dum khangjarani ba ado ma ngasi akoida ma haiba ma hayam chaningi ai nai ba koida sa silaw jamina silaw video mu sem silaw aina ado mana adudi amata chare ma nungdinda akoida lanke ado yi ja video do chara seminar se haiba ado ma haireba mana tang matungda thurage aina ado ma'am aisi yam nuaire keno kuira mana biga pundaba de maga kuira pundaba ko ado hoji malani malaga kai kari hai sabano khotano loi ma ta honde mi ko tawbasu ado hoyan am ulage mathang dum yengminasi ko ai man bise ngai na phamai je matam habit kuisale ba ko palla ma si ma thing na kan gra jani ma haire je habit kuira bane ji po ma yorok te ba adi khara hana la di khara kuina di famina na wai sana ba do kan oidana ko ma haiba matam na mo lawe ma thing na tala kani ba ko aduna wore nang moi nang boy nungai te ba yam sauning ya aduna mal pu lak tri kai no ana as nungai do mandre bo mai mong si di jengage me tara mu kai yengage ko adu kai mama lak to pata ga di phone taro ga ma kaurage adugi ai du mathang to khalage ko mayam thajadana khoi sanbi su koi ba laksalle aduna ngasi yam nungai dore ngasi se khoi sina khoi tai sen ni khoi tai sen se ma mase je udradi leiba ngamjada bani aduna ma mache se asina sanbi chanau na sak tum dang lei thoro se sina sanbi chanau ni asia khoi ma na bi do khoi ji pham na ngai ri bni ko ma se as kai dawra khangde ma se lakpagi hojibo kanoma udri che jule phuningdra kai gi jam thing lai no na du se me am pa ji hera nang hen gi hera ai nang he ping hen ngai na sai ding ngai ani ka dang tai sen che na je khangabani ne kai am taw da tawsanari min chanbi jaw do da na nei cầu mi nè chăm pra hiền cái nè mà tao mà kun là hiền cái nó hai cái này tra mà mang cái mà kun làm tao hiền cái nè niêm bên này bên đây kia à đó muốn bơi đi wali mi ko thằng đâu pan mà wali mà mang cái hiền đi pan bơi tao wali mà pung pha cái đó ba du niêm nó pan sẽ uế đó nè hiền piro du si hiền du si niêm mi nang ngasi champra hek pose jam phajadori sai je hiu chai de hiu thieng ya ba ma su champra je video se nammi ba do som de je hiu du mundra ba su dum cha ba ya du soma ge de gi siga su lai mun bang kai mun ma hai di e sia de ne du du se ma thak te che khra ngang du nang na sak phaja ba na he di haung ni da na hore o ma mem je mo jam wa na he ni ma su mai video na mi la ko ta sin na ma la si si long kani na hai meow ai si khok ba hau do le Thenge chaba su ngamroi si ma khat chaba kai se nang sai wa nate chaku ani amana si soina ba amana si gi champra se soina ba ma hoji hai chaba hodore ko hoji da kano ga kano cha nobab sile re nobab ka adagi si ga ta da ni ko indu ma fa wa siga champra siga asi champra ni si champra ni ja se aduga nang cha da sina
ꯃꯥꯒꯤꯗꯣ behind the scene ꯇꯧꯔ ꯊꯥꯒꯠꯂꯣ ꯃꯥꯒꯤ ꯇꯧꯕꯤꯅꯨꯍꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯏꯔꯒꯦ ꯀꯛꯑꯒꯦꯕ ꯈꯣꯛꯑꯒꯦ ꯑꯗꯩ ꯆꯥꯅꯕ ꯃꯌꯥꯝꯁꯦ ꯈꯣꯛꯑꯒꯦ ꯑꯁꯤꯁꯨ ꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯂꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯣꯛꯑꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯆꯥꯗꯣꯏꯁꯦ ꯈꯣꯛꯑꯣꯅꯦꯈꯣꯛꯄ ꯍꯧꯔꯦ ꯈꯣꯛꯄ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯏꯃꯥ ꯀꯟꯕꯅ ꯀꯩꯅꯣꯅꯦ ꯁꯤ ꯊꯥꯡꯅ ꯑꯍꯟꯕꯅꯤ ꯑꯍꯥꯟꯕꯗꯁꯨ ꯊꯧꯕ ꯃꯥꯟꯗꯦ ꯊꯥꯡ ꯑꯃꯟꯕ ꯑꯣꯏꯔꯝꯃꯤ ꯁꯤꯁꯦ ꯁꯤ ꯑꯃꯟꯕꯁꯤꯅ ꯈꯣꯛꯎꯅ ꯅꯪꯁꯨ ꯁꯤ ꯃꯇꯦꯛ ꯀꯠꯊꯠꯂ ꯖꯥꯏ ꯑꯩꯈꯣꯏ ꯈꯔ ꯉꯥꯏꯍꯥꯛ ꯈꯣꯛꯂꯝꯃꯦ ꯈꯣꯛꯄ ꯂꯣꯏꯔꯦ ꯃꯦꯠꯄꯅ ꯁꯤꯒ ꯆꯥꯗꯣꯏꯅꯤ ꯁꯤꯒꯅ ꯑꯁꯤ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯅ ꯑꯦꯛꯇꯤꯡ ꯇꯧꯔꯤꯉꯩꯗꯅꯦ ꯅꯣꯕꯥꯞꯁꯦ ꯈꯥꯍꯟꯈꯤꯗꯣꯔꯦ ꯑꯁꯤꯁꯦ ꯈꯥꯗꯣꯔꯦ ꯑꯁꯤ ꯄꯨꯈꯝꯁꯦ ꯈꯥꯏꯌꯦ ꯁꯤꯁꯔꯣ ꯈꯥꯏꯌꯦ ꯄ꯭ꯂꯥꯁꯇꯤꯛꯅ ꯇꯧ ꯆꯨꯝꯃꯤ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯃꯤꯁꯦ ꯆꯥꯗꯣꯔꯤꯅꯦ ꯑꯣ ꯑꯩꯒ ꯀꯦꯃꯦꯔꯥ ꯄꯥꯏ ꯂꯩꯔꯦ ꯅꯣꯏ ꯆꯥꯔ ꯂꯩꯕꯅꯦ ꯀꯦꯃꯦꯔꯥ ꯀꯥꯞꯍꯜꯂꯤꯃꯦ ꯑꯉꯥꯡꯁꯦ ꯃꯥ ꯌꯥꯗꯕꯒꯤ ꯀꯥꯞꯁꯦꯅ ꯌꯥꯎꯁꯦꯅ ꯆꯟꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯍꯜꯂꯕꯅꯤ ꯃꯥ ꯃꯥ ꯖꯥꯋꯥꯏ ꯆꯥꯔꯒꯅꯤꯗꯅ ꯖꯥꯒꯦ ꯃꯥ ꯆꯥꯅꯕ ꯍꯣꯠꯅꯕ ꯁꯥꯊꯤꯅ ꯋꯥꯕꯖꯥꯠꯅꯤ 시기 잡라 젠버 시간이 인단지 너바 너바세 ꯃꯥꯏ ꯃꯅꯤꯡꯗ ꯅꯥꯄꯤꯁꯦ 시장 잡라 젠버 보니 시니 마판 파디 브라만 초다이도 ꯃꯌꯥꯝ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕꯁꯦ ꯃꯣꯏ ꯇꯥꯏꯁꯤꯟꯁꯤꯡ ꯅꯨꯡꯁꯤꯗꯕꯅꯤ ꯁꯨꯗꯦ ꯆꯤꯡꯗꯤ ꯀꯥꯎꯕꯤꯒꯅꯨ ꯅꯪ ꯀꯩꯅꯣ ꯅꯨꯡꯁꯤꯗꯥꯏꯗꯥꯏꯅꯦ ꯃꯃꯥꯡꯗ ꯅꯨꯡꯁꯤꯔꯝꯃꯦꯕ ꯑꯗꯣ ꯃꯥ ꯌꯥꯝ ꯁꯥꯎꯅꯤ ꯑꯩꯒ ꯃꯥꯁꯦ ꯈꯪꯅꯔꯕꯅꯦꯕ ꯈꯣꯟꯕ ꯆꯨꯞꯄꯦ ꯑꯗꯨꯏ ꯈꯪꯗ ꯀꯩꯌꯣ ꯇꯥꯏꯁꯟꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯀꯩꯗꯣ ꯀꯩ ꯅꯌꯨꯝ ꯆꯠꯂꯒ ꯈꯣꯡꯉꯒꯗꯤ ꯇꯥꯍꯜꯂꯒꯅꯨ ꯇꯥꯏꯁꯟꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯀꯗꯥꯏ ꯊꯝꯃꯨꯗꯣꯏꯅꯣ ꯈꯪꯗꯦ ꯈꯣꯡ ꯁꯤꯟꯅꯝ ꯂꯣꯏꯖꯅ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯁ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯁꯥꯊꯤꯅ ꯋꯥꯏ ꯃꯌꯥꯝ ꯁꯥꯊꯤꯅ ꯑꯩꯕꯨ ꯁꯥꯊꯤꯅ ꯋꯥꯏ ꯆꯨꯝꯃꯦꯅꯀ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯕꯗꯀꯣ ꯁꯥꯊꯤꯅ ꯋꯥꯔꯕꯀꯣ ꯍꯧꯖꯤꯛ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯣ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩꯁꯦ ꯕꯨꯗꯨꯁꯨ ꯆꯥꯏ ꯆꯥꯔꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯍꯥꯏꯕꯝ ꯈꯪꯗꯕ ꯍꯥꯎꯋꯦ ꯃꯌꯥꯝ ꯇꯧꯁꯤꯟꯅ ꯌꯦꯡꯗꯦ ꯃꯌꯥꯝ ꯄꯨꯄꯨꯁꯦ ꯑꯩ ꯈꯛꯇꯪ ꯈꯥꯏꯗꯣꯛꯄꯤꯔꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯥꯎꯋꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯁꯨ ꯇꯤꯟ ꯇꯥꯔꯦ ꯃꯣꯏ ꯆꯥꯏ ꯍꯨꯗꯈꯩ ꯃꯌꯥꯝ ꯃꯥꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯡꯕꯅꯦꯕꯀꯣ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩꯅ ꯍꯥꯡꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ ꯑꯩꯅ ꯃꯥꯁꯨ ꯍꯥꯡꯍꯟꯕꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨ ꯃꯃꯤꯡ ꯆꯤꯡꯁꯔꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯆꯤꯡꯁꯔꯥꯅꯤꯗꯣ ꯃꯤꯅ ꯇꯥꯕꯗꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯜꯂꯝꯒꯅꯦꯕ ꯃꯥꯒꯤ ꯆꯤꯡꯁꯔꯥꯅꯤꯒꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡꯒ ꯃꯥꯒꯤ ꯃꯃꯤꯡꯒꯗꯤ ꯂꯧꯈꯠꯂꯒ ꯊꯣꯟꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯅꯧꯕ ꯑꯃꯁꯨ ꯑꯣꯏꯔꯦꯅ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯃꯥ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯥ ꯌꯦꯡꯕꯤꯌꯨꯀꯣ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯗꯤ ABCꯗꯒꯤ ꯄꯨꯟ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯖꯦꯠ ꯂꯥꯜꯂꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯅꯛ ꯅꯛꯏꯌꯦꯕ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯥꯛꯇꯅꯦꯕ ꯃꯥꯏ ꯃꯁꯥ ꯌꯨꯝꯗꯨꯁꯨ ꯌꯥꯝ ꯅꯛꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯜꯂꯤ ꯍꯥꯏꯗꯤ ꯉꯁꯤ ꯁꯤ ꯆꯥꯃꯤꯟꯅꯔꯤ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯏ ꯆꯦꯅꯦꯜꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯒꯤꯀꯣ ꯁꯛꯇꯥꯛ ꯄꯤꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯒꯤ ꯃꯃꯤꯡꯀꯣ ꯁꯛꯇꯥꯛꯇꯤ ꯑꯩ ꯀꯣꯟꯅ ꯑꯩ ꯑꯇꯣꯞꯄ ꯕ꯭ꯂꯣꯛꯇ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯒꯤ ꯃꯃꯤꯡꯗꯣ ꯑꯩꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯗꯣ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛꯇ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯀꯤ ꯃꯃꯤꯡꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯒꯤ ꯃꯃꯤꯡ ꯆꯤꯡꯁꯔꯥꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯁꯅꯥꯁꯤꯡ ꯑꯁꯤꯁꯨꯀꯣ ꯁꯅꯥꯁꯤꯡ ꯑꯁꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯈꯪꯍꯧꯗꯅꯀꯣ ꯃꯥꯁꯦ ꯕ꯭ꯂꯣꯛ ꯍꯥꯡꯉꯦ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯀꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯉꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯀꯣ ꯑꯍꯥꯟꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯇꯝꯕꯨꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯨꯡꯗꯨꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯣꯏꯕ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄꯗ ꯑꯗꯨꯝ ꯌꯨꯝ ꯅꯛꯅꯕꯅꯤꯅ ꯑꯃꯗꯩ ꯑꯃ ꯆꯠꯄ ꯆꯥꯕ ꯆꯠꯄ ꯈꯣꯠꯄꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝ ꯊꯪꯅꯕꯗ ꯑꯗꯨꯝ ꯆꯠꯅꯩꯗꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯐ꯭ꯔꯤꯅꯤ ꯐ꯭ꯔꯤ ꯃꯇꯝꯗꯨꯒꯗꯤ ꯑꯩꯈꯣꯏ ꯇꯧꯍꯧꯗ꯭ꯔꯦ ꯀꯣ ꯑꯗꯣ
ꯍꯧꯖꯤꯛꯁꯦ ꯃꯥꯁꯨ ꯅꯧꯅ ꯃꯥꯅ ꯍꯥꯟꯅ ꯍꯥꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯁꯨ ꯍꯥꯡꯉꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯡꯉꯣꯏꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯪꯖꯜꯂꯦ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯊꯣꯛꯇꯅꯀꯣ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯂꯤꯉꯩꯗ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯈꯤꯗꯣꯔꯦ ꯃꯥ ꯂꯤꯔꯤꯉꯩꯗ ꯃꯣꯕꯥꯏꯜꯁꯦ ꯈꯥꯗꯦ ꯇꯧꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅꯗꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯔꯤ ꯃꯣꯔꯣꯛ ꯑꯩꯁꯦ ꯀꯨꯏꯅ ꯏꯁꯥ ꯃꯥꯖꯥꯝ ꯉꯝꯗ꯭ꯔꯒ ꯍꯩꯅꯦ ꯃꯦꯠꯄꯁꯦ ꯃꯥꯏ ꯈꯨꯠꯁꯦ ꯌꯥꯝ ꯆꯞ ꯆꯥꯅ ꯑꯁꯦꯡꯕ ꯍꯩꯇꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯁꯦ ꯃꯤꯅ ꯃꯦꯠꯂꯒꯅ ꯍꯥꯎꯕꯅꯦꯕ ꯁꯨꯝ ꯍꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯅꯠꯇꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯑꯩꯅ ꯊꯣꯡꯕ ꯄꯣꯠꯁꯦ ꯇꯧꯔ ꯄꯔꯐꯦꯛ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯦ ꯂꯛꯁꯃꯤꯗ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯇꯧꯖꯕꯗꯣ ꯑꯩ ꯆꯥꯛ ꯀꯋꯥꯏ ꯌꯥꯗꯦꯕ ꯑꯩꯅ ꯈꯔ ꯇꯧꯖꯕꯗꯣ ꯄꯪꯍꯥꯎꯇ ꯍꯥꯎꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯤꯛꯅꯇ ꯍꯥꯞꯄꯁꯨ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯍꯥꯎꯕ ꯌꯥꯝ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯆꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯏꯁꯥꯅ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯁꯤ ꯌꯥꯝ ꯍꯥꯎꯒꯟꯕ ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯑꯩ ꯆꯥꯛ ꯀꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯃꯥ ꯆꯥꯛ ꯀꯧꯍꯟꯒꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯧꯖꯒꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇ꯭ꯔꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒ ꯕꯟ ꯁ꯭ꯀꯨꯜ ꯂꯩꯕ ꯅꯨꯃꯤꯠꯇ ꯕꯟꯒꯨꯝꯕ ꯅꯨꯃꯤꯠꯇꯀꯣ ꯑꯗꯣ ꯃꯥꯁꯦ ꯆꯥꯛ ꯀꯧꯒꯅꯤ ꯅꯣꯡꯃꯩꯅ ꯑꯗꯣ ꯃꯥꯁꯨ ꯑꯩꯁꯦ ꯂꯥꯛꯎ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕꯅꯦꯕ ꯄꯣꯠ ꯆꯥꯃꯤꯟꯅꯁꯦꯅꯀꯣ ꯃꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯆꯥꯕ ꯈꯦꯆꯤꯗꯣ ꯑꯗꯨ ꯃꯇꯝꯗꯨꯒꯁꯨ ꯃꯥꯁꯦ ꯍꯥꯏ ꯃꯤꯗꯣ ꯑꯣꯏꯊꯣꯏꯅꯦ ꯃꯥ ꯂꯋꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯂꯥꯛꯄ ꯁꯪꯗꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯁꯟꯗꯥ ꯇꯥꯈꯟꯒꯦꯒꯨꯝꯕꯗꯨꯃ ꯑꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯨꯇꯤ ꯂꯥꯛꯄꯒꯨꯝꯕꯗ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯥꯛ ꯀꯧꯒꯅꯤ ꯑꯗꯒꯤ ꯁꯨꯇꯤ ꯑꯣꯏꯕ ꯃꯇꯝ ꯌꯧꯁꯜꯂꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯎꯗꯤ ꯎꯗ꯭ꯔꯦ ꯁꯤꯁꯤꯒ ꯃꯍꯤꯁꯤꯅ ꯃꯍꯥꯎ ꯄꯨꯝꯅꯃꯛ ꯌꯥꯎꯕ ꯍꯦꯜꯂꯦ ꯑꯗꯣ ꯄꯨꯛ ꯆꯥꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯁꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯂꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥ ꯑꯃꯒ ꯍꯩ ꯆꯥꯕ ꯃꯇꯝꯗꯀꯣ ꯃꯍꯤ ꯌꯥꯝ ꯊꯛꯄ ꯃꯤꯗꯣ ꯄꯨꯛꯇꯤ ꯆꯥꯛꯏ ꯑꯗꯣ ꯑꯩꯅ ꯃꯍꯤꯁꯦ ꯍꯩꯖꯩꯕ ꯃꯍꯤꯁꯦ ꯍꯥꯝꯗ ꯊꯛꯄ ꯉꯝꯗꯦ ꯃꯍꯤꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯄꯨꯝꯅꯃꯛ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯝꯅꯃꯛ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯁꯨ ꯍꯦꯂꯥ ꯅꯠꯇꯦ ꯃꯍꯤ ꯌꯥꯝ ꯁꯥꯏꯗꯣ ꯍꯥꯎꯇꯦ ꯁꯤ ꯆꯥ ꯂꯣꯏꯔ ꯆꯥꯁꯤ ꯅꯪ ꯄꯤꯖꯧꯅ ꯑꯃꯨꯛꯇꯪ ꯆꯥꯁꯤꯔꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯆꯥꯛ ꯄꯤꯖꯒꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯕꯦꯠ ꯍꯦꯕꯤꯠ ꯅꯥꯎꯀꯩꯁꯨ ꯇꯧꯔꯤꯗꯣ ꯑꯩ ꯆꯥꯔ ꯇꯥꯔꯦ ꯑꯩꯁꯦ ꯑꯩ ꯆꯥꯗꯦ ꯑꯩꯗꯤ ꯑꯩꯁꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯆꯥꯛ ꯈꯔ ꯆꯥꯍꯧꯗ꯭ꯔꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯝꯇ ꯈꯪꯗꯦ ꯑꯩ ꯐꯩꯔꯥ ꯐꯠꯇ꯭ꯔꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯠꯇꯕ ꯍꯦꯕꯤꯠꯅꯦ ꯈꯜꯂꯦ ꯀꯩꯅꯣꯗꯤ ꯑꯗꯨꯅ ꯑꯩ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯩ ꯊꯣꯏꯅ ꯆꯥꯅꯤꯡꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯥꯛ ꯂꯣꯏꯕꯒ ꯑꯩꯁꯦ ꯆꯥꯛ ꯈꯔ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯤ ꯃꯌꯨꯝ ꯆꯠꯂꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯑꯩ ꯆꯥꯗꯦ ꯑꯩ ꯏꯁꯤꯡ ꯊꯛꯏ ꯑꯩ ꯏꯁꯤꯡ ꯊꯛꯇꯦ ꯆꯥꯛ ꯆꯥꯏ ꯍꯩ ꯆꯥꯔꯨꯔꯒ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯅꯤꯡꯉꯤꯅꯣ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨꯒꯨꯝꯕ ꯍꯩꯅꯕ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯁꯥꯊꯤ ꯍꯥꯎꯋꯦ ꯁꯤꯃ ꯆꯥꯁꯤꯔꯥ ꯆꯥꯅꯤꯡꯉꯦ ꯆꯥꯎꯔꯁꯤ ꯀꯃꯥꯏꯅ ꯁꯣꯏꯔꯒꯦ ꯌꯥꯝ ꯈꯨꯔꯥꯝꯗꯣꯒꯦ ꯈꯨꯔꯥꯝꯗꯣꯒ ꯁꯣꯏꯔꯛꯀꯦ ꯑꯩ ꯁꯤ ꯇꯥꯔꯦ ꯑꯩꯗꯤꯗꯕꯣ ꯑꯩ ꯍꯤꯗꯥꯛ ꯆꯥꯔꯤꯅꯤꯅꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯅꯦ ꯈꯅꯥꯎ ꯅꯥꯔꯨꯕꯩ ꯈꯅꯥꯎꯁꯨ ꯅꯥꯔꯤꯕ ꯏꯪꯊꯝꯊꯥ ꯆꯪꯕꯩ ꯂꯣꯏ ꯅꯥꯅꯔꯤꯅꯦ ꯌꯥꯝ ꯑꯩ ꯈꯔꯅꯤ ꯃꯃꯥꯡꯗ ꯈꯅꯥꯎ ꯅꯥꯔꯨꯕꯗꯣ ꯑꯗꯣ ꯅꯥꯔꯨꯏꯕꯀꯣ ꯂꯣꯏꯅ ꯐꯥꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯜ ꯇꯧꯅ ꯁꯤꯁꯦ ꯑꯗꯨꯒꯤ ꯍꯣꯃꯤꯌꯣꯄꯦꯊꯤꯛꯀꯤ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯑꯗꯣ ꯁꯛꯇꯤ ꯈꯔ ꯊꯤꯕꯅꯦ ꯃꯌꯥꯝ ꯁꯛ ꯊꯤꯔ ꯀꯩꯗꯧꯒꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦ ꯊꯧꯖꯥꯏ ꯑꯩꯅ ꯃꯥꯏꯁꯦ ꯄꯥꯏꯕ ꯃꯥꯅ ꯃꯥꯏꯁꯦ ꯆꯞ ꯆꯥꯅ ꯄꯤꯛꯇꯛ ꯇꯧꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯄꯥꯝꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕꯅꯤꯀꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯁꯣꯏꯔꯤꯅꯣ ꯂꯣꯏ ꯍꯥꯟ ꯈꯣꯛꯇꯣꯛ ꯂꯣꯏ ꯍꯥꯟ ꯈꯣꯛꯇꯣꯛ ꯈꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯤ ꯈꯣꯛꯇꯣꯛꯑꯝꯃꯦ ꯆꯝꯄ꯭ꯔꯥꯁꯦ ꯈꯥꯕ ꯌꯥꯛꯄꯅꯦꯕ ꯍꯥ ꯀꯃꯥꯏꯅ ꯁꯣꯏꯔꯒꯦ ꯀꯃꯥꯏꯅ ꯁꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯦ ꯆꯥꯕꯗꯅ ꯀꯃꯥꯏꯅ ꯁꯣꯏꯔ ꯍꯥꯏꯒꯗ꯭ꯔꯣ ꯆꯥꯕꯗꯅ ꯅꯣꯡꯉꯥꯜ ꯆꯥꯏꯕ ꯖꯥꯗꯅ ꯃꯅꯝ ꯁꯤꯒꯤ ꯂꯥꯛꯏꯕ ꯌꯥꯝ ꯏꯪꯗꯦꯗ ꯁꯤꯁꯨ ꯁꯨꯄꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯣꯏ ꯁꯨꯞꯇ꯭ꯔꯤꯕꯣ ꯑꯣ ꯅꯣꯏꯁꯤꯅ ꯀꯩꯅꯣ ꯃꯩꯁꯥꯗꯣ ꯑꯩꯗꯤ ꯔꯖꯥ ꯌꯦꯡꯉꯣ ꯁꯨꯄꯤꯗꯨꯕ ꯀꯩꯅꯣ ꯁꯨꯠꯇ꯭ꯔꯤꯕ ꯍꯥꯏꯗꯣ ꯃꯣꯏꯗꯤ ꯁꯨꯞꯇꯕꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯌꯥꯝ ꯂꯣꯏꯔꯦ ꯇꯣꯡꯅꯪ ꯆꯥꯗꯣꯏꯅꯤ ꯆꯥꯎꯏꯅꯣꯗꯦꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯐꯣꯟ ꯂꯥꯛꯄ ꯌꯥꯝ ꯀꯜꯂꯤ ꯃꯁꯤꯒꯤ ꯀꯔꯤ ꯅꯨꯄꯤꯁꯦ. ꯈꯨꯠꯁꯤꯟꯅꯣ ꯍꯜꯂꯣ ꯍꯣꯔꯦꯟ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛ ꯂꯤꯡꯖꯜꯂꯦ ꯇꯒꯦꯅ ꯄꯥꯎ ꯄꯤꯔꯛꯀꯅꯨꯀꯣ
cái chuyện là đen chân gần như này มาเลี้ยงเลยเนี่ย hello hello thầm thầm thôi thôi งานที่จะอีจ้าบัตโต้เอ๋มาสิค่ะชวนใหญ่ชวนริมทว่ายังชวนมันเนี่ยมา mẹ em thắc mắc su bài tu này isagi phở đi mi anh ấy quay nè ดูนะดูมาใส่ผิดโอริโอได้นะสู้เดบกินี่เสีย bu cam vậy ที่จะที่เลยทุกพี่นุ้ยเนาะไอ้ชูปังชูเดบดีนะเด็กเนาะ cái khả ngôi hay dân liền ไอ้นู้นเนี่ยหนูไปที่จังไหนอยู่ ผมเดา mình nói cái nó sẽ tà lên chấm đi biết đâu rồi มาเลยก็ตั้งแค่ในมานะพนายสู้ฮะคุยมองมีก็ตั้งที่แค่นั้นเลยอะไรกันอะดูนู้ดูสักไอ้ดูนู้จนดู mau lấy sao biết tiền isagi cái nó exercise đâu mà mau lấy sao biết cái mấy tiền nuôi là bằng anh nào cái là ngã quả kinh chất na quả hồi trước mà tầm đó mau lấy sao biết cái nổ tháp bắc lên này đi bên này chắc thùng mình thế này cái tháp bắc lên này งานที่มีแต่มาเราจะใส่ดิ mẹ hồi trước mà tầm tháp bắc lên tiền chắc thùng burger mình burger con phiên burger rồi đấy ไอ้เนี่ยก็สิถามมาตรงละอิซาเซ่ปลาสลิมดานะทุรักปะดาเนี่ยมวยคังโน่นนี่ thuộc lôดูตัวบินจะกี่ไอ้กี่มิดชินะไอ้กี่มิดนาชินะนั่งตัว ไอ้เนี่ยคงไงก็หันได้ท้าเจ้าวันอะไรกัน cao nó có tung thì nó dùng đầm đà chân cái là quá chứ tung bên ngoài cái là mi bốc ตุ้มมันวายเลยไอ้หนังไอ้หนังที่นึงตุ้มเมียแบบนั้นตุ้มด่าดิกันยัง ôi ma xin mà hao ni mấy em ชินะจำปรานี่ก็กี่จ้ากันจ้ะ xin đi xin lấy khát xin tới tao rồi xin đi cái nào chứ là เอามาที่นี่ตั้งเดียวป่ะหาวที่หาว hao đi เนี่ย hao đi bạn xin đi cái nào ฉันเลย tới แบบหาวที่หาวแล้วก็หนูบอกจ้าเลยนะอ้วกเลยเอาสิหมดอันนี้จะเจเลยนะผ่าด้วยแล้วผ่าด้วยจุกขังเดีย mấy ยาม em กัน cái มาทั้งคอยไปนี่วิดีโอย่างก็ทางกันต้องกำเนิดดีครั้งวะ cô anh đi film số khai nè ร้านนี้ก่อนวิดีโอกูหับตามันลงในวิดีโอหับตามันลงในวิดีโอมันลากตระแบบมันพยายามครั้งที่ประจานแล้วนี่พยายามตุ้มเป่าลงที่ประจานนี่ mấy em đã marui na wam ta khangan jaram cái quoi ngasi hay char sina ma suwa khal nuai na hay char jabani quoi mana bu kheti char ba mấy em khango ma wa khal nuai ta na ado ngasi di hay char na khal nuai ai di wa khal nuai ta ba ta yaw de mấy em wa khal nuai na matam chu ba khal nuai lai bio ado ki nuai mi por mo suwa khal nuai na pote quoi tension di ai su lai mi ma su lai ni ang lai ni ba adoเดี๋ยวฉันเล่นอุ้งขันนั่นเลยเดี๋ยวฉันรู้ว่ามาอินโดเพรสโซนนั่นนุ่งไอ้ทุกปะให้ปะใจว่าตัวว่าขันนุ่งไอ้ ต ตั อ วน นี้ นี้ มา มา เกาหลีเสียนั่งกันสิตั้ง มาอินโดเพรสโซนนั่นไว้ไหนที่ไรนี่แบบก็แล้วมันมีแต่ยังพันชิ้นเลยแบบก็แล้วมันมีวัวขันนุ่งไอ้แบบโอเคว่าขันนุ่งไอ้แบบที่แต่เนาะไอ้นุ่งไอ้ที่มาทำอะไรเฉยอ่ะงั้นให้ใส่จานนี้ไหมอ่ะ ไอ้มาสิผู้ตัวเล็กวิดีโอจะดูอีกสิอย่างเนี้ยปั๊มเด็ดๆให้ดูมั้งก็ ไม่อ่ะจันพี่เจ้าเลยดิชุ่มมาสิสิเจ้าพ่อเมียงานเจ้าเจ้าเวลาเมียสิจุมาจีจันเนี่ยเรามาทำเจอแล้ววันนี้จันไม่ได้ยังเลยวันนี้แม่ทำสั่งส่งเรื่องดู มากี่ทันเด็กว่าบล็อกตัวหางบล็อกแล้วก็มาหันไปกินโทรดีเต้าคนเป็นยังแบบด้วยมากี่จับมาเต้าดีดูนะมาบล็อกเชื่อมบังคับจัดรีแล้วเชื่อมบังก็ช่วยได้นะขนาดจะรักเกียร์ตัวแม่มีช่วยจันไม่ได้ยี่บล็อกแต่ก็ support เต้าวิว subscribe เต้าวิวแล้วก็ไอ้ช่วยเต้าวิวเราแม่สิ่งสร้างเนี่ยเลยบันนี้ปุ่นนะ support เต้ามีนาซีแล้วก็โน้ตแม่มาไอ้กุมบอกว่าไอ้คนได้กี่หันนะเต้าว่าไอ้คนได้มาขับล็อกหางแม่เลยนะก็ดูสู้ subscribe เต้าวิวเราไอ้มันน่ะบิ๊กซีตัวพี่ดำโมชนะสิงไอ้ตัวพี่ดำโมสิงสังนี้ตัวพี่ดำโม มาจะน่าเราตัวพี่ดำโมเลยเสีย camera lên cái này nó phải camera nick cái ไอ้เงี้ยสิกันได้งานในมานะไม่มาใช้กี่วิดีโอเชื่อมแต่ว่าสิงางเดียวงานสิมีแต่มานะตัววิจิงว่าไอ้สุงางให้ลิมิมาจังก็สิไอ้ชแนลแล้วมาก็สิยาวกับวันนี้อดงก็สิพัฒนาอินโทรตัวมีมากี่อดุเนี่ยก็สิจะมาเด้อมางอนเด้อไว้เนี่ยก็สิจะปลาลุสินะละบัดนี้เขาบ่ได้เลยบ่พอมางานรอบัดนี้ แม่ก็แม่ก็ cao cái này ấy thì อา sao เซียนมาแล้วเนี่ยอาเซียนว่ามีก็วิดีโอสมัครกูได้เนี่ยใช้ช่องนี้มันมาทำกันเนี่ยให้ห้ามดีกันดูดีกันเรื่องแบบนี้เนี่ยก็ไอ้ช่องนี้ก็จะดูแชร์ตรงนี้มันดูไอ้แล้วเนี่ยเสียงบายที่ดีจุ่มเนี่ยแบบ เคยดูมั้ยว่า ซานะบุคังเนี่ยจะฮะวิดีโอมันเสียง ว่าแต่เลยชูฮาราเลยชูแม่ก็เลยแชร์ตรงนี้บอกว่า
ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯅꯥꯏꯁꯇ ꯍꯥꯏꯔꯛꯑꯁꯨ ꯑꯗꯒꯤ ꯍꯥꯎꯅꯤꯇ ꯍꯥꯏꯔꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯖꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯄꯥꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯥꯗ ꯌꯦꯛꯇꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯤꯉꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯀꯧꯗꯦ ꯃꯌꯥꯝ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯂꯣꯏꯅ ꯊꯣꯛꯏ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯈꯥꯗꯤ ꯀꯩ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯁꯨꯝ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯁꯤ ꯆꯥꯏꯁꯦ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯆꯥꯗꯤ ꯍꯥꯎꯅꯤꯀꯣ ꯃꯌꯥꯝ ꯅꯣꯡꯃ ꯂꯥꯗꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯍꯥꯟꯅꯗꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯕ ꯅꯠꯇꯦꯗꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯅ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯕꯅꯤꯅ ꯂꯣꯏꯅ ꯀꯩ ꯑꯣꯏꯔꯛꯇꯧꯕꯗꯤ ꯈꯪꯗꯦ ꯂꯩꯒꯅ ꯈꯜꯂꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯍꯥꯏꯕꯅꯦꯕ ꯍꯥꯟꯅꯗꯒꯤ ꯇꯧꯕ ꯅꯠꯇꯦ ꯑꯀꯥꯗ ꯇꯧꯕꯅꯤꯅ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯁꯦꯝꯕꯁꯦ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯑꯣꯏꯗꯦꯕ ꯁꯦꯝꯕꯁꯦ ꯈꯜꯂꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯊꯝꯃꯦꯕ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯕꯗꯣ ꯉꯝꯗꯦꯕ ꯃꯇꯝꯗ ꯇꯧꯔꯝꯃꯗ꯭ꯔꯥ ꯑꯃ ꯃꯁꯤ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯂꯥꯎꯋꯥꯏꯔ ꯁꯦꯝꯃꯤꯁꯤꯅꯤ ꯊꯥꯕꯤꯁꯨ ꯋꯥꯏꯔꯗꯤ ꯑꯁꯦꯡꯕꯅꯤ ꯈꯪꯉꯨꯕ ꯍꯣꯏ ꯍꯥꯎꯗꯤ ꯍꯥꯎꯋꯤꯗꯣ ꯆꯟꯕꯤꯗ ꯂꯧꯔ ꯆꯥꯕꯅꯦ ꯁꯤꯅꯦꯔꯦꯗ ꯁꯤꯒꯤꯁꯦ ꯑꯩꯁꯤꯅ ꯁꯤꯟꯕ ꯍꯦꯜꯂꯤꯕ ꯌꯥꯝ ꯄꯨꯛꯀꯁꯦ ꯄꯨꯔꯥ ꯊꯜꯂꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯔꯅꯤ ꯑꯩꯉꯣꯟꯗ ꯅꯪꯗꯣ ꯆꯤꯅꯤ ꯆꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯈꯔꯁꯨ ꯊꯦꯡꯖꯜꯂꯦ ꯃꯥꯁꯨ ꯌꯨꯝ ꯍꯟꯗꯣꯏꯃꯤꯅ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯛꯑꯕꯅꯤ나 ꯑꯂꯣꯏꯕꯩꯁꯦ ꯃꯥ ꯍꯥꯏꯍꯜꯂꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯨꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝ ꯍꯥꯏꯒꯗꯕ ꯄꯨꯝꯅꯃꯛꯇꯤ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯑꯂꯣꯏꯕ ꯑꯣꯏꯅꯀꯣ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨꯀꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯃꯤ ꯄꯨꯜꯂꯒ ꯍꯩ ꯆꯥꯕ ꯈꯪꯗꯦ ꯅꯣꯕꯥꯞꯁꯦ ꯊꯣꯏꯅ ꯃꯤ ꯑꯅꯝꯕ ꯌꯨꯝꯗꯗꯤ ꯅꯣꯕꯥꯞꯁꯦ ꯂꯩꯒꯟꯗꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯝꯄ꯭ꯔꯥꯁꯨ ꯑꯗꯨꯝ ꯄꯥꯏ ꯆꯝꯄ꯭ꯔꯥꯁꯨ ꯂꯩꯒꯟꯗꯦ ꯑꯗꯣ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯩꯇ꯭ꯔꯒ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣ ꯂꯩꯔꯒ ꯆꯥꯏꯌꯦꯕ ꯂꯤꯕꯨꯒ ꯂꯩꯔꯒ ꯆꯥꯏꯌꯦꯕꯀꯣ ꯏꯇꯣꯝꯇ ꯆꯥꯕꯗꯤ ꯍꯥꯎꯇꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟ ꯆꯥꯃꯤꯟꯅꯔꯣ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯀꯣ ꯇꯧꯔꯤꯕꯁꯦ ꯀꯩ ꯍꯥꯏꯗꯣꯔꯤ ꯍꯥꯏꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯌꯦꯡꯉꯨ स्किप तौर वीडियो से येंगबिगनो मैम वीडियो से लोइबो जेंगोबा कइनो हादि स्किप तौर येंगबदो अखोइदसु नुआइतेनाको याम को कइनो दि अखोइना वाने वीडियो दो सेमजबदो को हाना मिना वीडियो थांगला पंगाइ दे हाबदो अखोइ मतमदो थौसारमदमी को होइ इसाना सेममिना थांगे अदुना वीडियो से लोइबो येंगबियो स्किप तौदना लोइना येंगबो अदुना अखोइदसु कानाबसु ओय कानाबा मीन्स को अखोइना मरक्ता मैम ताकनिंगबा मैम हाइनिंगबा खंगनिंगबा मैम ले अदो नोइना मैम नको स्किप तौरा जेंग तादि मरक्तु कखरगादि अखोइना मी अखोइना हाइ वाइसे मी खंगमबसु जाय खंगमदबसु जाय को खंगमदबा ले लेसु खंगिदना को अदो मैम स्किप तौदे लोइ 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 असु जेंगदे अदो नो फादो नंगदना को कनो से वीडियो से कनो गा अखोइदा नोटिफिकेशन लाको अखोइना क्लिक तौरा हाक जेंग खलमगा आइना थबक अमा सुबा जाक मथंग बेग हलकपदा मुक तौरगा सम जेंगेबको अदो अखोइनाने अखोइना वीडियो सेमरपदगी सब्सक्राइबर अखोइदसु तौरको मैम लैदनाको सिलचरोंदे खंगे मैम जावइना मोइना वीडियो थागलको चाहिँ असें मामे आइदि अनिउं लोइ हननजे कमेन्ट पिर मतुंगने आई लाइक तौरगा अनिउं जेंगी अखोइगी मोइने तौगिदो कमाइ तौगी फजबा फजदबा जहादो मोइदगी अनौबा म येंगा इना तमगे हाइनाने आइदि लोइ लोइ जेंगी नंगी सुनिना अहुम मरै जेंगेबा मैम आइदि अहुम मरैते जेंगदेको जेंगदे हाइबा मीन्स को आइदि अमुखक जेंगी मपुम मोइना जेंग कइनोदि आइ संगजदबको नुंगाले अदोगी स्कूल चतना बोहनाबदा नंगदो मैम खुद हामे खुसे मोक सागलक्तोरे स्कूल चटपनि मांगि चा हौद्रबनि ngangbada स्कूल चटपनि ना को मैम कनो तौदे आइदि अनि हुम संगदे अदोगी पुमनि तारे स्कूल लाए अमुक चाक चारे अदुंगा कोथा कोथाबदको आइदि अमुक मुक्ति लोइना जेंगे स्किप ति तौदे मैम अदुना मैम नखोगी चैनल से को सपोर्ट तौबियो सना मिते सॉरी सना सिंगा को सना सिंगा की मा से सना सिंगा से मैम सपोर्ट तौबियो अदुगा आइसु सपोर्ट तौबियो मैम नुसिनना लेमिनासी
ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯀꯩꯔꯝꯗꯦ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯁꯟꯗꯥꯡꯁꯨ ꯇꯥꯔꯛꯑꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁꯟꯗꯥꯡꯁꯨ ꯇꯥꯔꯝꯃꯤꯅ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯁꯤꯒꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ